अहानबदा मरोइबा पाउ इंटरनेट लापदगी पोस्को की केस हेंगतपगी मरम अमा ओइरे हाइना सोशल वेलफेयर मिनिस्टर हाइखाम दिंगोना फोंदोक्रे कॉलेज ऑफ नर्सिंग लमफेलपाट की तरामाथोइरक सुबा मपोक कुमोन थौरम मेडिकल डायरेक्टरेट की कॉन्फ्रेंस हॉल दा पांगथोक्रे इंडिया हौखिबा पुंग कुनगा मरीदा नौना कोविड-19 पॉजिटिव ओइबा मियोय लिसिंग अमगा सुपना मरीफु निथोय थेंगनख्रे मियोय लिसिंग अमगा चमंगागा मरीफुना लाइना असिदगी फगतखि अमदि मियोय तरेटना लैखिद्रे मयाम खुरमजरी पॉनी टीवी की नुंगथिलगी मणिपुरी पाव मिटेंग ताबिरबा पुंगनमकपु तराम नोकचरी हजिक पाव संदोकना पिजरी इंटरनेट लापदगी पोस्को की केस हेंगतपगी मरम अमा ओइरे हाइना सोशल वेलफेयर मिनिस्टर हाइखाम दिंगोना फोंदोक्रे वाफम असि ngasi हाई कोर्ट ऑफ मणिपुर ने सिंधुना पैलेस कंपाउंड लेबा सिटी कन्वेंशन सेंटर दा पांगथोकपा नोमगी ओइबा स्टेट लेवल कंसल्टेशन ऑन इम्प्लीमेंटेशन ऑफ पोस्को एक्ट 2012 की थौरम अमदा फोंदोखिबनी कंसल्टेशन प्रोग्राम अदुदा चीफ जस्टिस हाई कोर्ट ऑफ मणिपुर की जस्टिस संजय कुमार हाई कोर्ट ऑफ मणिपुर की जज एम वी मुरलीधरन अमदी ए बिमोल सिंह एडवोकेट जनरल मणिपुर लेनिन हिजम डायरेक्टर मणिपुर जुडिशियल एकेडमी के एस नोविन सिंह पुलिस डिपार्टमेंट अमदी सोशल वेलफेयर डिपार्टमेंट की ऑफिशियल कयासु सरुक याखी थौरमदुगा मरी लैनना सोशल वेलफेयर मिनिस्टर हाइखाम दिंगोना मखा तारदुना हाई चाही नौरिबा अंगांगसिंगदा नोमकांगना सेक्सुअल असोल्ट चथबा थिंगबा हाइबसी तौद्रबा याद्रबा थौदांग अमनी किनिंगाई ओइना हिंगलक्लिबा पोस्को की केस सिंग असी थिंगनबगिदमक हाई कोर्ट ऑफ मणिपुरना पोस्को एक्ट 2012 इम्प्लीमेंट तौनबगिदमक पांगथोक्लिबा कंसल्टेशन असिना खरा मखैदि इफेक्टिव ओइरगनी पुलिस डिपार्टमेंट सोशल वेलफेयर डिपार्टमेंट की माइकैदगिसु मियामदा पोस्को गमरी लैनबा केस कयागी अवेयरनेस पीदुना लाक्ली स्टेट चाइल्ड प्रोटेक्शन सोसाइटी डिस्ट्रिक्ट चाइल्ड प्रोटेक्शन जुवेनाइल जस्टिस बोर्ड की मखादा थबक कया लोखत्तुना होटनरी अदुबु नोंमगे अंगांगसिंगदा चथबक क्राइम दी लेपल लेट्री मरम अदुना हाई कोर्ट की लीगल एक्सपर्ट कयाना ngasi अकनबा लो अमा सेमदुना चपचाना थिंगनबा होटनबगी मतम यौरे हाइखी पोस्को की केसिंग असि थोकलकपदगी मरम थिगतलुबदा मोबाइल फोन थोकलकपदगी इंटरनेट की खुथांगदा मथोंग चादबा कया येंगलकपना पुकनिंग फाथबा ngamlaktabana अचौबा मरम अमसु ओइ नाकल अमरोमदना ममा मपा ओइबसिंगना मचासिंगबु बोर्डिंग दा हेक्ता थमजिनबना चेक्सिनबगी चांग वाटलकपा मनिंग तमना फत्तबा थबक तोरकपनी असिगुंबा थबक असि खुंगंगदना हेना थोकपगुम तौई मरम अदुना खरा हाइथबा मफमसिंगदा अवेयरनेस हेना पीबगी मथौ ताई हाइना फोंदोखी केसेसिंग से वैली दने हेना केसे याम से करिगिनो हाइबसे कोई इन वहंग अमका हंजनी मसी ओइबया बसे करिदगी थोलपनो हाइबसे मरुइना पॉपुलेशन से वैली दने हेना याम बगिरा नत्रगना कोइन चिंगदा केसेस मयामम लैतारगसु पसन लगा थंबगिरा नत्रगना चिंगी कस्टमरी लोसना मरम मोरकांदा मदुना नाथाई बगिरा अदु मसी कोइ याम मुन्ना स्टडी तौबमा चंगी हाइदना इ मैम थमजनी अदुना परमसिना मुन्ना खनबिरकांदा कोइ इंखलैबा अंगांसिंग खुगी तुंगी योमिरन ओइदोरिबा अंगांसिंग सिदैदा सिंबा सेक्सुअल अब्यूजेस सिंगसी लैतन कोई स्ट्रिंजेंट एक्शन अदुगा यामना स्ट्रिक्ट लॉ अमा कोई थंबा तंगाई फदना लई हाइबसिंग मसी थमोय ओइबो मोटर माइना थमजनिबनी आदि कॉलेज ऑफ नर्सिंग मेडिकल डायरेक्टरेट लमफेलपाट की तरामाथोइरक सुबा मपोक कुमन थौरमगल लोइनना बीएससी नर्सिंग फर्स्ट सेमेस्टर महिरोई सिंगी वासक लौबगी थौरममा ngasi लमफेलपाट लैबा मेडिकल डायरेक्टरेट की कॉन्फ्रेंस हॉल दा पांगथोक्रे थौरमदुदा हेल्थ एंड फैमिली वेलफेयर मिनिस्टर डॉक्टर सापम रंजन सिंह हेल्थ सर्विसेज मणिपुर की डायरेक्टर के एस शशि कुमार मंगांग मेडिकल डायरेक्टरेट कॉलेज ऑफ नर्सिंग की प्रिंसिपल डॉक्टर एन सुरबला देवी मेडिकल डायरेक्टरेट नर्सिंग की जॉइंट डायरेक्टर लालबैग मोय अमदी मणिपुर नर्सिंग काउंसिल की रजिस्ट्रार टीएच नंद्रानी देवी थौरमगी अथोइबा मिथुंगलेन ओइना सरुक याखी थौरमदुगा मरी लैनना चीफ गेस्ट की वारोल पीरदुना डॉक्टर सापम रंजन हाई नर्स अमा ओइना माइथोंगदा मोमोन नोक्तना मियामगी सेवा तौबा ngamba amadi anaba singbu harauhanba ngambagi gun ama changi punsi haiba asi awa ana kaya kanba yaroi ngakpigani punsi haiba asi awa ana kaya kanba yaroi mipum khudingna thengnariba ngaktani adubu thoiba thodok adu lanthengna maithongda momon nokpa haibasi yam tangai fade khunai asida nurse ki role asi yamna maru oi health care amagi heart asi nurse na oiribani anaba amana discharge tawkhiba matamda makhoina nurse adu ki ming khangdraba su nurse adu ki hotna zaman su nurse amadi profession bu sona hanba haibasi yamna mathau tai amaromda aikoi asi makhoi gi damakta leiribani aikoi gi ithoni haibasi khangadabani haina su fongdoki
Aduna, sige responsibility, it is just not in book like the ideas, your views, your whatever knowledge you know, share to people. Then, because it is our duty to make a wonderful Manipur, to make a wonderful India. Duty. And all of us, all individual in any profession, that sense of nationalism, sense of pride, sense of doing, sense of wanting to do good for the people, I think that is so very important. And the sige mayam se Lemin Nabama, Kanmin Nabama, Yamamathautai. So you light up your candle, carry your candle, spread that light, go to the darkness, bring happiness to the people around you, bring them smile. As I've said, the most important 5-letter word is the smile. Bring smile to everyone. Ngasi ayuk Imphal West ki District Police ki CDO team amana Jackson Thorang ki saruk ama oina ningombam awang laikai amadi konjeng laikai kongna thabida leiba varagi yum singda changtuna search operation ama chathakre hari search operation adu ngasi ayuk pung 3 community forum chatpadagi hauduna pung 9 makhai fawba chathaki hari operation adu da varasan ba yum yauna punna yum marifu manga romda search operation adu chathaki loinana tongan ba UG group singda yauramba hojikna bailouts da leiba mioi ahum yauna punna mioi chamaga manga verified tauki ngasigi search operation adu da afa apun gi paudi leite hari Fesok na changsil lakliba campaign mayai kaba chinjak singi mayokta mahiroi khunaina leplasi haiba asigamari leinana ngarang Fesok head office ki vice president Ronald Kennedy na luchingba team amana Tamfasna Girls Higher Secondary School GP Women College amadi new chekonda leiba Brighter Academy gi meter chamagi akoibada nisagi potlam sing yonbra haina yengsing khrei yengsing khongchat atuda nisagi potlam sing maru oina hidak managi potlam sing amasung Brighter Academy gi meter chamagi akoibada yu na chingba kaya ama mahailoisang sing leiriba mafam sing asida marangkai na yolamba thengnaki haini asigumba thabak thoram sing asi matung tarakpada tawbidana ba amadi laikai club ki volunteers sing nasu makha tarakpa thabak thoram sing dasu nisagi mayokta chatharakpa laikai da leiriba club sing nasu mateng pangbiu haina appeal tawrakli mahailoisang leiba mafam dagi meter cham gi manungda mayai kaba chinjak haibadi kwa jarda talap na chingba yonba yaroi haina mari leinaba authority na athingba thamduna leiriba masi khangna mahiroi khunai gi mayokta atamna na yonba asi laibak thibani masi lepkadabani amasung mari leinaba authority singna mityeng changbiu amasung makhatana Fesok nasu survey chatha khigani masida leibak miyam amadi mahiroi khunai na mateng pangbiu haina Fesok ki maikei dagi thadorpa cherol amada appeal torakli Thobal District ki Wangjing Tentha Assembly Constituency ki Manung Chanba Jingtham Khulda Leiba Social Development Committee SDC Safong Lakpagi Chahi Mari Suba Mapok Thoramga Loinana ngasi club asina sillaga Jingtham Khulge Lukras Singh da Chalabi Ningol Singbu Ningol Chako bagi thoram ama club asigi Masaigon da pangthokre thoramada da club asigi President Sapam Radesham Langathel Jila Parisad ki member Soibam Kullabidu Sapam Gram Panchayat ke Pradhan Sapam Rameshwar GPSC ke ward member Singh Sapam Ibohanbi Sapam Dabali amasung Thokchom Sanatomana Presidium member oina saruyaki club ki angoba machugi firal chingkhatuna atiada paihalaga haukiba ngasi ki ningol chako bagi thoram aduda chahi humfudra mangagi mathaki ima ibel mayam ama yauna punna ningol yangkhai rom na saruyaki tungda club ki maikei dagi ningol singda ngamjaba khudol sing su tamki SDC club ki thomi kayana su saruyaki ba ngasi ki thoram aduda club ki President Sapam Radeshamna lakli bachahi singda su ningol chako ba ngamba oijage haiba wafam thamladuna thoram asina khul asida amaga nungsi chanaba hengat halagani haibagi thajabasu thamki paugi maratha naten break amatang lominasi Kasha Ventures Private Limited Sky Fancy presents Northeast Aerosports Hot Air Balloons and Paramotors Fiesta 2023. India's first Aerosports and Hot Air Balloons Fiesta will be held in Manipur. This event will feature skydiving show, paramotoring, hot air balloons, cultural shows, food and fun fair,
fashion event. Experience rock concert to another height and a lot of other exciting events. Come and experience the once-in-a-lifetime experience. Explore the hidden gem of nature, Loktak. Experience the ultimate sky high at Fiesta 2023, Manipur. Breaking matung dataram nokchari makhataba pau pizari. Thaubal Forest Division ki DFOTH Lokentro ki mitcheng makhada Kakching Range ki manung chanba tungan ba pat singda Palel Forest Beat Office ki Beat Officer MD Salaudin na luchingduna Kakching Range ki staff single loinena ngasi nongalamdai dagi hauna drive chathakre drive aduda lawsipat ki akoi bada uchek fa naba Thaklamba lang kaya marung fakat kre hairi drive aduga mari lainana Palel ge Beat Officer MD Salaudin na hai ki bada hauzik ningtham tha changlak paga loinana aikhoi gi tungan ba pat singda lamlaki uchek sing chakta lak pa hore arapa mafam dagi chakta lak liba lamlaki uchek sing asibu kannabagi amadi lang thakpa singi makutta takhidana bagi pandamda ngasi dagi anirak suba oina drive asi chathaba hobani mahak na makhata na hai ngasi ayuk angan bada pung ani dagi hoduna chathakiba drive aduda lawsipat ki akoi bada uchek fa na ba lang manga thaktuna leirambadagi fagat kappa ngamki amadi ahingba cheklaubi amasu langda thurambadagi lawthoklaga safagadaba mafam yengduna thadokre hairaduna hozik ningthamtha changsilakpana ekhoi pat sing asida lamlaki uchek sing lakpa matam yorakpa maramna uchek fa naba lang thakpa hu chenba hidak sisinaduna uchek fa ba sing depiu lamlaki sa uchek sing kannaba mayam gi cooperation pibiu hainasu appeal tauki Deputy Commissioner Bishnupur nangarang thadorpa order amagi matung inda Bishnupur district ki manung channa leiba mafam singda law yaiba amadi law khawbada siznariba achauba gari singna lambi sorokta leibak lekhom tahanbana maram oiraga lambi sorokta chatliba miyamda khudongcha daba mayok nahanbata nattana khudong thiba kaya amasu thokhalle maramasna miyamgi yenglaga law ubada siznariba gari sing lekhom lainang tairaga lambida gari thawbada athingba thamkhre kanagumbana hairiba chana kanglon asi thugaiba tarabadi miyoi adugi mathakta action lokhatkani hairi Thaubal District ki Wangjing Tentha Kendra gi manung chana leiba Tentha haibungda tha asigi tang anigi nungthilda khanghaudana horakpa maina maiwairakpadagi leinariba yum tumna chakraba moirangthem sana chahinifu amadi mahaki loinabi moirangthem ongbi nganbi anigi mafam da ngase ayuk punna hingminasi group PHG Wangjing na lupa lising tara mating pangduna imung asigi awabada saruk yakre PHG ki President Paunam Santikumar na luchingduna chatkhiba ngasigi tengbang khongchat aduda group asigi media advisor Rakesh Naurem Secretary S Jayadeba Treasurer TS Brazeshwar Information and Publicity Secretary Chauba Hikam amadi Naurem Romila MD Sahid N Inaucha T Subona Chingba Maroiba member kyana saruk yakhi tengbang khongchat aduga mari lainana group asigi media advisor Rakesh Naurem na group asina ngasi masagi mayum tumna mai chakhibadagi ka hena awaba tariba moirangthem nagi imung asida lupa lising tara khaktang mateng pangjaduna imung asigi awabada saruk yajaba lakpani haina fongdokhi mahakna makha taraduna Manipur gi miyam amadi kendra sigi miyam da PHG gi maiki dagi aikhoi miyoiba amana awaba tarakpa matamda aikhoina sangsillaga sagai gi natai gi yekna bagi khetna bathamdana awaba tarba imung dugi damak saruk yaba ama oina aikhoina mateng pangminabagi wakhalon asi leiminadragadi khunai asida aikhoi punna hingminaba amadi punna chokminabagi lambi aduda chatkani haina khali maramasina apikpa amadi akhuba wakhalon loina thadok naraga nak yeta kairoi lekaida yumthangnabada amadi khunai sida incident ama hekta mitmangda thorakpada awa ana khudong thiba taraba singda nakta changsinduna angamba mateng pangminasi haina PHG gi maikidagi miyamda appeal tawzari haina haiki ngasi punna himanasi group na khoi kendra sigi manungda toan ba awana tawe imung mamangda kunga mari pangja kha matungda ngasi sina
kun mangarak suboy na pangsa patung pa tembang thoron ana Manipur ni yam da amade kendra se ni yam da apil to jening badi ai khoi mioi ba man awa ma tar ba matam da ai khoi changjal laga hai ba tare hai di sagai gi na tai gi ade yek na ba khudong thi ba tar ba puna ma chen oina to kan da hai ba tare awa ba tar nung du gi made da khoi share to ba ma gi awa ba da khoi saru ya ba mo oina ai khoi sa mateng pang na ba gi wa khalon sa ai khoi leiminaragadi khoi society sta khunai sta khoi punna hinginaba amadi punna saukhan minaba adugi lambi da chatkan na khali Lakhimpur Water Resources Circle ki Superintending Engineer Office ki thomi ani miyoi amadagi sel charambadagi fari farba miyoi ani asigi mameng Head Assistant oina leiba Tarun CH Morang amadi Upper Divisional Assistant Samar Jyoti Saikya kawi hari makhoi ani na contractor gi license sanabagi damak miyoi amadagi lupa listing taruk lauduna sel chai haiduna contractor amana complaint torokpadagi fabani complaint torokliba miyoi adugi matung inna UDA Samar Jyoti Saikya na Head Assistant Tarun CH Morang gi mahut sinduna mangonda lupa lising taruk piu haina hairaki tungda mahakna vigilance wing da pau piduna Directorate of Vigilance amadi anti corruption gi kangbuna hairiba miyoi ani asi sel duga konana fabani hairi Union Health Ministry gi data gi matung inna India da hokiba pungkun gamari asida nauna COVID-19 positive oiba miyoi lising amaga supna marifuni thoi thengna khrei miyoi lising amaga chamanga ga marifuna laina asida gi fagat ki amadi miyoi taret na laikhidrei masiga tharaga hosik fawda laichat asna maram oiraga laikhidaba migi masing puna lak manga listing kuntra chamri ga marifu taruk oikhibaga loinana hosik India da COVID na nadu na leiba migi masingna lising tara manga ga chani oiri India da laina asida gi fagat pagi changna chada marifu dara nipan dasmik taret nipan oikhi Health Ministry gi matung inna hosik fawda laina astigi ngak thok na ba lebak asigi oina crore chani ga tara mapan hena COVID vaccine kap thokhrei hairi laichat asna laikhidaba miyoi taret asi Kerala amadi Delhi dagi miyoi ani amasung Maharashtra Sikkim amadi Uttar Pradesh dagi miyoi amamamni loislapada maruiba paw mo hna pizari Internet lakpadagi postcode gi case hengatpagi maram ama oire haina Social Welfare Minister Haikam Dingo na phongdokre College of Nursing Lamfelpat ki tarama thoirak suba mapok kumon thorak Medical Directorate ki conference hall da pangthokre amadi India da hokiba pungkun gamari da nauna COVID-19 positive oiba miyoi lising amaga supna marifu ni thoi thengna khrei miyoi lising amaga chamanga ga marifu na laina asidagi pagat ki amadi miyoi taret na laikhidrei matang asida PONYTV gi nungthil gi paw loizare ahen ba paw ga loina na namidangi pung manga da mo meeting taminasi